Ishamak Kaipusit Haukajai, Kotu Committee on Tribal Unity, Kangpupi Cedar Hills ki spokesperson Amani, Ngasigi Ayuk Asida, Kotuna Kamzaba Wapam, Nataga Warip, the Loinana, Hoigi, Kangpupi district, Impan, Manipur Dagi, Changakpa, Naha Ahumgi Matangda, Kotuna, Haibagumna, Ahoigi Kamzaba Wapamdo. Ngasigi ayuk sida akhoi Kangpupi gi SP yaunana Assam Rifle ga loinana akhoi gi promise to cap tobo haibase thongdok oina thabak asi pangthok charani haibase thamjaningi akhoi gi kuki volunteer singna noibo misam ne haibadagi akhoi gi khutta leibada noida ati kakai nataga nungai taba kari wafam lei la akhoi gi lamina ba anjing yam rum ti tawge khoi samana do Okay, inaw na di tamning bawa pum labor di matang da. Chaman na ka. Okay. Luna sana manaw to manaw gum na. Okay. Loina na numit khara akhoi sida lairi ngai da noini gi pin da bawa pum tamning ba labor. Kari pin da ba lay. Pin da bari ama ka sula jade akhona lambi de soi hadi bo soi na samu bani na. Kona soi sana to khanjai. Adubu yamajin na yamna sina manaw luna sana to bizu manaw khoi thamo yamna pin na haninga lekana yamajin thagasa hani Noini bo asoy ngam atik akai yaude haina thado ani haibagi pau si kam kanda phangi. Yam kono rakana hari ba dum sai pui halla mana leimine do dum hai adugumba nungai reba pau du phangakanda noini da kari aphawbale Kari Pauge, Wakanda. Yum Yorne have Amoda, Hoyima, Hoy family, Hoy Frogna legend who from any kind of Amoda Hania and Wai. Kuki Jo community singna, Nupi Angang, Ahalaman, Nataga innocent Oiba, Kutlai Pai the Ba. Me the Akona Kutade, Hibigi Wapamsi, Chapchana Kuki Jo singna, Lepe Hibigi Wapamsi, Hanadagi Tabibra. Nataga honjik aina haiba wafam asida tabada noini gi pukningda pinjaba nungaiba kari aphawba lei sumaina innocent da yam thina lun tawba sitabada yam nuai je haibati niba community ni hamasida khana sainaraga kari kana ba purakana haibati yam thina otna biga kam kana ba purak hai akhoi gi kuki jo community dagi chakhadau badina akhoi lehoriba kuki jo gi community gi mi singda wafam Karadang Tamning Balabra. Yamangasi, when a she the Gijum, the Penhalakaduma Tamasida, when a singi sinau, Gishinau in the Pen Hainana, when Masamana, Moina, when Hajaning Lodi. Singi, a way cookie, sinau in a toto with her Kodimota, my papa, a Herbato was, you know, Hoy Masamana, Lunazana, to be Mina, Potunta, Podazu, so the Namdova, Yamajing, and I, Yaudan, Herba. Aroiba wahang oina Metei Masa ama Kukigi Landa asida Changak hibada Noini gi thazabagi wang mada Kukijo community singna Noibu Thaduk lakpa haibasi Nasa Noinina Akhoi gi Metei community da kari wafam phongdok ningi akhoi ahanba sang ko de koi hoi je mang ani habi thajaba dum chawa lei haita aduga sumaina kallani kholani jaina hairak podo yamoina yam nuai edo am adugum thagachani aduga inawani da aroibada aina thamjaning do wafamsi video namakpa sakmai sida lepiba alaman singsa noini na akoisi committee on tribal unity ne haibasi khangbiba Hospital Haja, Kotu haibasi taiko Kotu haibasina akoigi wafam period si leptuna noini bukan nanaba numit marini mangani manu asida chelaga sugadoba tawgadoba thabak mayasi tawe haibasi inaw anina chapchana khangbinaba haijari ka Yamaji to the my papu. Okay. Namani to baku di namai papu ka yin ki da bale da su nin thu angang ni na lairik lai su sa ka ni na ba ai Ebe da ngai ri ya ngai chalu ka adu noi ne doctor na di pa na ye Gari ne ngai chalu ka yin da ba to ka
제장 로이나 폴리스 시내가니까 그래 거 누가는 여러 Okay then. See, this is the way how things are done, even in a conflict time, showing a higher moral ground. This is what the Kuki Jau communities are known for, with a simple heart and with a attitude of not hurting women, children, and civilian innocent. That is our